अहानबद मरोइब पाव मी ललोनबगीदमक पुरक्प ओइरमगनि चिंगनबा नुपी मंगा अमदि नुपा 15 ngasi sumore police na kanba ngamkhre amasung chief minister na sub district hospital amagi thakta pukhatkani haikiba phc lilong doctor laitabadagi thingzinkhre kurumjeri istv gi nungthilgi pau mideng tabiri basek taramnok chiri huji pau sanok pizari Myanmar fauraga top atop laibak singda pukhinaba oiramgani chingnaba punna nupi chamarom ngarang Imphal amadi More dagi police na kanba ngamkhraba matungda ngasi su More police na More town manungda thiba humbagi thabak chathabada More kaithel gi akoibada leiba hotel kharadagi nupi manga amasung nupa 15 kanba ngamkhre Indo Myanmar border area da su police na thiba humbagi thabak chathare Mi lalolbagi tabagashida chawna chenabani haiba Madan Kumar kauba miyoi ama ngasi ayo pung nipal makhairom taba aduwaida More dagi fare makha na More police station da wahang pahung chathari police na More town manung da laiba tongan ba hotel singda changduna thiba humbagi thabak chathakre police dagi fangwa paugi matung inna ngarang dagi ngasi fawba More da fagat liba miyoi sing asi ayambana foreign passport paiduna lakpani haire Makoina pariba passport sing adu asengbra sajinnabra haibadusu yengshinbagi thabak makhatana chathakigani haire Amarom ngasi Imphal airport ki mayok nabada leiba changa ngaigi tongan ba bhara gi yum singda leiramba Nepali nupi 38 amadi nupa 8 lamfel police na lokhatkhre makoi gi mari makong thigatna ba honari haire Mamang chehigi December gi tang tara Nepal da Lilongda leba primary health center asigi anoba block ama Chief Minister N Birena Sangaduna primary health center asi sub district hospital gi thakta pukhatkani haikhrabaso Dr Amat Laitabadagi ngasi dagi PHC Lilong matam kaktana thingjinkhre center asi lisingani tara taruki January gi tang tara nithoi dagi kunmari tang tara nithoi dagi 24/7 mathau tawduna lakhibani haire Center asida Dr. Manga Laifam Thokpa adu Dr. Anina transfer tawkhibadagi hojik fawba mahut tharaktre Dr. Amana accident thokpagi medical grounded chutti laukre atopa Amana PG training chatkre haire atopa Dr. Amana karamba grounded primary health center asida thabak laktribano haiba khangdri haire Primary Health Sub Center asibu ngasidagi hauna All Manipur Muslim Students Organization amadi Hospital Development Committee Lilong PHC anina thingjin kibaduga mari leinana organization ki president Saha Nawaj na ngasidagi tharaga numit mangani fawbagi manungda mari leinaba department na Dr. Singh Tharaktrabadi hen akanba khongjang changsilagani hairi Government MO transfer to 41 transfer and posting piba matamda har hospital asigi damakta Dr. Amuhuba, Pibi Kitabas, I am Labakipani, Organization Amakana Kandam to Hidamakta. Among the Ministry of Health and Family Welfare, the Gay, High Hostel 24/7, duty the way the Makta, Masakang Hand, Pirka Hostel, Amabu, Menangasi, Sumana, Dr. Amu Habidana, Atamna Togiawa, Tobugim Hawonga, the hostel, Montana Honda Batawong, the Tobase, Organization of the Hostel Development Committee na yamakana kandem tawi government na numit mangani gi manungda harba orpa Dr. Singh thabirak tab targadi wakhalon manaba CSO Singh local club Singh dalwana na akan ba khong chansing na na press media thongda tawjari Imphal West District ki Tairen Pokpe amadi masigi thangnaba khul singda hojik Coastal Railway Company na railway ki thabak paikalak pasina khunja singi hingbagi hak amadi chinjak ta temsing narakpa amadi akoibagi fibam da sokhalakpa kayabu yaningdaba phongdoktuna lamdam madongi nupa nupi khunja kayana Imphal West DC complex ta thomjin khre makoigi hingbagi hak pigadabani railway company asi hankigadabani haiba kholaw kaya nauke Kunja amana hojik makoina awaba khudong chataba kaya mayoknare lenga ki mari leinaba singna atuba matam damni mityang changbiyo ngasi DC masa leitabadagi SDO lamsanga unabada lakliba tang Nepal da Agriculture Department PHED Revenue Department amadi project ki official sing yauna punna yengshilagani habagi thajaba pirakle karigumba makhata na miyam gi awaba yengdragadi khongjang kaya changsingani haina phongdorakhe
नेशनल प्रोजेक्ट ने अदुन तोन कंप्लेन का सिने मखोय हाइरि पोचे अदु अखोयना हाइरि बने सिने दा एनवायरनमेंट शोक तब याबा पोट अमदा मोइना तौबिरगदी अखोय कंप्लेन सु तौरोयबा अदु मखोय दि केमिकल मयाम जो थादरे अदु सिजो आई इसाम यावना मोर देन 2-3 टाइम्स आई चल मोइदा हाइरुरे अदु मखोय ताबिदे अदु प्लस अखोय इसिंग gi थांगनबगी प्रॉब्लम जो मखोय दा हाइरे मखोय जे लाकबिदे रेलवे की प्रोजेक्ट की मखोय की कंस्ट्रक्शन की कंपनी सिदा अखोयना थंगी वाफन मयाम जी मोइसे थौइना तादबा मतम मतंग ओइबो वाची पंगांग हाइदा मयांगी वांगांग हाइतारे को तसेंगना अदुम बसुम थोरपदे अखोय पेंदबदे अखोय खुंजाजिंग हौरपो लेतन मसा मसा थोगंग ngasi sida laga sumaina nungai tabje phungdokke hedna laibane poching che yam issue yam hot issue oyamna mokoi labor sing che mokoi mabai ban thokji eta myanmar ta do ponam tholeba adu masi yamna nungai te Narendra Modi prime minister na jo ji ge koi ge Swachh Bharat mission ga tawna toilet yam sana bu tawne masi yam ikai ni ngai ni masi si te Manipur yora bane poche nupi ngang sing ji mabai ban thokju yam nungai tre si pochi masu lae masi koi karumba madu da som tobungam draba even government so initiative lobi draba railway na so mokoi thabuk phajan ni tin tobi draga de akoi hena kan ba thabam paikala kani adudadi yamna nuai taba phimum tarakpa ya hedba masi oi thamchek Citizenship Amendment Bill Rajya Sabha da pass toba yaroi bill asi withdraw togadabani haina political party taramathoi gi mihut singna Delhi da leiriba tongan ba party ki luchingba singda taksinbagi thabak leptana chathare ngarang numidang wairamsu Lok Janashakti Party ki national president oibata natana Consumer Affairs Food and Public Distribution Minister Ram Vilas Paswan ga unadana takshinakre Union Minister ki Maikai dagisu bill asi pass tawdringaida tonganba clause ama haptuna awang nongpok lamdam yahondaba natraga withdraw tawbagi matangda Union Home Minister Rajnath ka khanaba leire Manipur amadi awang nongpok miyamgi ihul khangna thabak tawgani haina phongdorakhe अननेसेसरली कहते हैं हमने कहा कि आइए हमने कहा कि हमारी पार्टी के एमपी हैं एटी मिनिस्टर हैं एमएलए हैं दे ऑल दे आवर पार्टी प्रेसिडेंट नाइटे दे हैव मेट 3-4 टाइम्स वी डोंट वांट टू गिव वन मीडिया बिकॉज वंस वी गो देन इट इज वेरी then there will be bitterness so better than they withdraw तो उन्होंने कहा कि ना भाई हम क्या करते हैं consultings and this and that. Today I also told that after this parliament, let us sit. But because budget session was there, so the media people were. I am with you, totally with you. Once the government will do something. Citizenship Amendment Bill withdraw to Rajya Sabha da pass toba yaroi haiduna ngarang numidang tekcham amadi Thobal Kiamda mairagi khongchet chatkre Ningsing lup tekcham amadi tekcham apunba maira pai bill na sinduna tekcham khulya koibada chatkiba maira khongchet aduda bill asi withdraw to haina akanba kholau lauke amaromda Kiyam Wangmataba Youth Welfare Association amadi maira pai bisingna Kiyam Wangmataba gi akoibada maira gi khongchet chatkre khongchet aduda Citizenship Amendment Bill pass toba yaroi haiba kholau kaya lauke Kiyam gi miyamna bill asigi mayokta miyamna changsilakpa khongjang kaya da saruk yagani haina maira pai bi amana phungdorakle Nambul Turel gi mafam kaya da retaining wall chanbagi thabak asida miyamna yot ningthina hapte haiduna complain tongnarakliba ashi karisu chingnaningai leite mathau taba technical structure design ningthina semlaba matungda retaining wall chanbagi thabak asi chathabani haina Water Resources Department ge Flood Control Division to ge Executive Engineer Ranjan Salamna phongdorakle Nambul River gi depth se kahana lubus nataba 4 meter gi asagi retaining wall am provide taro sufficient oeba darkar leba jaga da koi pile happy maximum huji pudi pile on half apne do pile half ta jaga zum yawi darkar du matungina chumna gi ban kai bu khotpa lerega na koi retaining wall adum sufficient oi adun dum ngak pungami asagi sliding to khotpa ban pulap chen thaba adi lebak ning khai myam adum bujuna koina pile provide taroga retaining wall koina propose tawe toibo retaining wall ji 4 meter gi height ni cc retaining wall provide tawi r retaining wall provide tawi tawriba wall jina sagi khoi ban level na road level da adu yong ngak ko ngami myam na khoi yot yaw da bi su chingai su leite my safety factor se lo khoi lon calculation su loi leiri provide tar structure gi lonum safe oi han ko ensure taw jari myam da na myam chingna bi ganu pakat bi ganu darka du matung na design du matung na my economy du matung na khoi na yot yaw ba yaw da ba khoi na mana hapsabani Lairaba singda piba housing loan pigani haina photo masing khangdana namkhrabasu thabak ta ontholakta badagi photo number lakpa mi ubada sawba yaunare
Imphal Eastki Uyumpok Mamang Lekaidagi Sandham Amuthoi Amadi Mahaki Manau Nupa Ibom Chasu Makhoi Singasigi Manungda Amani Yum Saba Ngamdabadagi Fidget Pigai na Khaba Yum Amada Punsi Lele Local MLA na Jingawan Ani Mateng Panglabasu Yum Saba Ngamdabana Pakal Oina Khalaga Khangli Lengang na piba Lairabasingi Yum Sanabagi Scheme gi Kanaba Kanada Hairaga Fangadabano Haiba Khangdri Hiramas the reportama Hojik aikona leiriba mafam asi Imphal East District ki manung chanba khundrapam kendragi uyungpok mamang leika de leiba Sandham Amuthoi amadi Sandhab Ibom Jagi yumdani yum asida mapam cha habdi Amuthoi gina macha nupi ga mahaka Ibom Jagina maki loina bi amadi macha nupi ga loinana yum sing asida leiri makhoina matau kramna Yum sing asida no mugi punsi le liba mandi kari surga sa thakli habi matang la ISTV da phongdrop da ai sing khara yanba charu khar punba ari langbai tu shi am chale adu jik ja angang ke laibne chat ya da me ai ki tara phangi pai sai thama khai mukti chani hojikki matamda sigumba yum ase kanago miyo amana layu habda pung kya laiba ngamgadribna habisi Zakthokna hangba yai mapam jagidi konungumani MLA local ira development fundagi sahi amada laiba asingma phibam soklaba miyoi kungi yum sabiba yai hane assembly da haikibu wafam adu pangthokpa yai haiba khanganguni adu karigi tawdribno haiba asini koi mamang sabige na kan photo na magai thagat ki na phaugi pradhan member ne amang jang siaki ga sabdo adu sabi garaba kamai tawge sade ai khangde aina na ju lok chal ai nga ko kona la moi lamba ama sidi thamme ama adu moi chi nung kari ki loba chalum ai kona kana to ja ma lei ti ga tawla ai adu sa gi Amuthoi gi macha nupi hojauji laiminari bi ichan tombi masagi sahi tarani pan sujarlakle adubu laiba yumgi phibam asida mahaki apokpuda set anaba phi ani suna layu haiba ngamjadabdagi aki amo haiba wakhal adu kaigum amata changdana lairi ingida khoi inga ga dum khang imje ai de yumana bam pa me de na phibam sada ba tare so ba yum chabang ngam du man de ma gi de ai na ko ko dum lam ning sa je dum lama ba seng lai ta de akhoi ma mi de dum sara ka Masih tawini hari sisi nantok panina, hajar wujud ini ikai bom jang abu. Koi minggu tahu rumah thagat tanah ada kat ka lau dan mana tahu. Karena MLA na mateng tahu berapa itar, jangan bal ani ini isinaugi pilih. Mak pakhan kita dalam tarik. Housing loan pinari ba mayam je si phangning ba pok ta berkaman tawge Poi pok pada tu bu mateng pangbir pu thaya tu ngatai sahuk dah bagi koi na jo hajar wujud karak bah itar. Koi na ju lai yam hai dina kotana centok cenjin hani ngai lete hinjab ni log sing le jede master ro koi ki semya waki khagal tasa bajina dum hinjarim na koi karigi tawdribna haiba wahang asigi pakhum kanana pibi gidari asigumba khudong chadaba asida pidana kanada pidoino lairiba imung sing asina lainga ama lairi mihut ama lairi haibagi chakthokpa potlamngadra hainasu hangmo yabo wahang amo oina tholakli ISTV news ki tamangta jiban konsam ko loinana pokdam jariba nikthogam sanajaw mitai uimpok momang leika World Wetland Day gi tharum ngasi Manipur State Wetland Authority na Old Loktak Lake Affairs Fishermen's Union Manipur amadi People's Resources Development Association Bisnupur na sinduna Loktak Pat leiba Champu Khangapok Floating Village te pangthokre Tharam aduda environmentalist Dr. R.K. Ranjan, Professor W. Biswanath, Dr. Brajakumar amadi Imphal Free Press ki editor Pradeep Fanjobam na maroiba miyoi sing oina sarukya ki Boundary fencing tawdaba Manipur National Register of Citizen amadi Population Commission mathau tare haina Maite Youth Front Southeast Area gi cherol amana khangalakli Manipur khunda khraba mitop singasi karamba matamdagi lerakpano kamdona lakhibano kanana purakpano haibasi chapchana khangnaba Population Commission lingduna lamdamasi BJP ga chungshinaba lengak asina kangadabani haire Paugi marak thatna atema breakma
Furniture industry da chahi tara manga hen experience leiraba Mobile Furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari. Miyam service vertical sing asi khudong cha lobi. Ngasi lengsin biroksi Mobile Furniture Cooperative near Ufal Quarters. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Just like Arjun, we love to let Vedika stay Vedika, Rian stay Rian, and Gia stay Gia. Because at Little Millennium, we make great efforts to preserve the uniqueness in every child so they can blossom just the way they are. And that is the first big step. Manipur ki ahanba 24/7 lamjingba capna miyam gi sebada leizari. Manipur ki district sing amadi mapal lam sing da chananabagi book tobiyu luhongbagi akhanaba discount su pizari. Contact tobirau 1800-102-7959 amadi 8794613154. Notice the ahanba in a National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in a sakangraba Pradhan Mantri Awas Yojana Housing for all bisin ki makhada subsidized loan pibada mangzil thariba Panchoi Housing Finance Company Limited amadi masigi subsidiary company singi sister yauna puna branch tara hom doyang dukjare miyam financial facilities sing lobi na baning sing jare Panchoi Housing Finance Company Limited and its subsidiary group of companies. Wabiraganu yumda anabagi seba tawbinabagidamak wabiraganu. Medillion Home Health Care Service Manipur na adomgi mateng pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marunggidamak Medillion Home Health Care Service Manipur near Jennings Hospital, making healthcare accessible and affordable. W Square Bold Alcohol Free Perfume, 445 rupees only. Now in 10 fragrant variants. W Square, why wait? Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. Break matunda taram nok chiri hazima khata papau. Parliament की बजट सेशन द लौमी सिंग द लुपा लिसिंग तरुक चही खुदिंगी सब्सिडी पीरगनि हाना बिल पास तौखिबशिगी दमक भारतीय किसान संघ मणिपुर प्रांत ना पेन बफुंगदोरकले कक्चिंग डिस्ट्रिक्ट की हियांगलम केंद्र की सेकमाई जिंदगी आरोंग नोंमाई खोंगफाउबगे किलोमीटर कुनमाथोइरोम सांगबा मणिपुर तुरेल की मपाल की लंबी असे फेब्रुअरी तांग 15 फाउबगी मनुंगदा मणिपुर लेंगा के मरी लेनबसिंगना सेमननबगी थबक लौखलक्ट्रबदी लोकसभा मिखल बॉयकॉट तौबगा लोइनना वोट थाददबा हाइना ngarang सेकमाई जिन कुनो यूथ क्लब की कम्युनिटी हॉल द पांगथोकपा मियाम की मिफमदा वारेप लौरे हाइरे Loyalam Irabot Memorial Association amadi Chief Medical Officer Imphal West na punna sinduna Maklang High School da nomagaba free medical camp ama Loyalam Irabot Memorial Association gi taret suba mapok kumon thauramga mari laina na pangthokre Hidak langthak singsu lemna piki association gi president Haubijam Nimai Channa ana laing gi khudungcha deba kaya mayok nariba mafamashida lengak na midyang jangbiyo haike नेहरू युवा केंद्र बिष्णुपुर ने स्पॉन्सर तौदुना
PHDO Ithai Kuno Amadi Ithai Modern Civilization Club Anina Sinduna Kumbi Kendragi Manung Chanba Ithai Kuno da Shocker Training Center Silonge Football Player Shinga PHDO Ithai Kuno gi Grassroots Football Center gi Chahi Tara Manga Makhagi Sanaroi Singi Oiba Match Amangarang Pangthokre Thauramadu District Coordinator Nehru Yuva Kendra Bishnupur gi Salam Dhana Singh PHDO Ithai Kuno gi Chief Functionary Karam Somokanta Yauna Miyoi Kayana Sarukyake Chahi Tara Mangagi Kanglupta Silong FC Amadi YBA Kangsoibi Mapal Anina Sanakiba match ta goal amata chanabangam khidre Chahi Tara Mari Makhagi match ta Ithai Kunona Silong FC bu ama sino da maithiba pikre Amaromda Chahi Tara Humdoi Makhagi match ta Silong FC na INCC Ithai Kunobu ani sino da maithiba pikre Hajarabada Maroba Pau Amukanna Mi lalona bagi damak purak po orang gani chingnaba nupi manga amadi nupa tara manga ngasisu more police na kanbangam kre. Amasong Chief Minister na Sub District Hospital amagi thakta pukhatkani haikiba PHC Lilong Dr. Laitabadagi thingjin kre. Haji Fawbgan IS Steve na pijaba pau matanga shwada lisinjare midyang tabi di basing mamukana kurumjari.